Akasbani Imphal Ngangbam Nganthoi na pau pajari ahan bada maru oiba pau. Nambol amasung loitang khunaugi fire substation singarang sangakhre. BJP na lakliba Lok Sabha Mikhal gi damak dolgi mirep humbudrani thoi gi ming yauba anisuba list lauthokre. Amasung Rashtrapati Draupadi Murmu na Uttarakhanda Uniform Civil Code Bill 2024 sanabada ayaba pikre. Nambol Fire Substation ngarang Rajya gi Shiksha Mantri Thaunaujam Basanta Kumar na sangakhre. Bisnupur Jila gi Nambol Laitonjamda leiba station asina kilometer 10 gi akoibada leiba kendra manga Oinam Nambol Konthaujam Nauria Pakhang lakpa amadi Wangoi gi saruk singda kanaba phanghangadawri. Thauram aduga mari lenana mantri na hai lamdam adom gi miyam na matam kayadagi manglakpa manglan sarkar asina thunghanba ngamle. Substation asi mapung phaba station ama ohena bahotnagani loinana disaster training tawpham phawba ohena bahona minasi haina miyamda phongdokhi. Peace Committee Nambol na sinduna pangthokhiba thoramduda Fire Service ki Director yauna Jila asigi makok thongba official sing saruk yakhi. Sekmai Kendra gi manung chana leiba loitang khunau Fire Substation ngarang Social Welfare Mantri Haikham Dingo na sangakhre. Thoramaduda mantri na Fire Service Substation asigi OC da mobile handset amasu khusinakhi. Masina maikei adomda maihau langpok thorakpa matamda Fire Substation asida miyamna pau phaurakpada mateng oiragani. Masigi mobile number na 690-9389-580 ni. Thauromaduda wangangbada mantri na hai atenba matamgi manungda loitang khunaugi mafam asida Fire Service Substation ama sangaba ngamlibasi lamdam asigi miyamgi mateng na amasung Fire Service ki Director gi asobu mateng na ngambani. Mafam asida substation asi hanglibagi maramdi Sekmai Kendra si khwaidagi mayai oiba mafam amasu oibata natana Kendra sigi maihau langpok thorakpa matamda matam sana kanba ngamnabagi damaktani. Mangna hai station asigi ising yawat pa lehendanaba athuba matamda pukhi amasu semgatlagani. Northeastern Indira Gandhi Regional Institute of Health and Medical Sciences Negrim Silongda academic session 2024-25 gi oina BSc Nursing da admission taunabagi tonganba entrance test pangthoklaroi hairi. Negrimski academics din na thokpa cherol amada hai Institute asida BSc Nursing da admission tauningba mahiroi singna National Testing Agency na lawba 2024 da pangthokpa NEET UG qualify oigadabani. NEET UG gi mark basis ta mahiroi sing admission gi damak khangani hairi. Power Mantraloy gi Bureau of Energy na paikhatpa Standard Leveling Program gi makhada Manipur State Power Distribution Company Limited MSPDCL na sinduna ngarang Thawal DC Complex ta leiba Election Counting Hall da nongmagi oiba retailer training program ama pangthokre. Thauramduda wangangbada Thawal gi Deputy Commissioner Ahanthem Subhas na hai miyam na seasonariba energy asi loiba nai maramaduna masi mataw karamna kangani haiba asi retailer singda khanghanabagi pandamda training asi pangthokpani. Retailer singna su training asdagi phanglakpa lausing asina miyamda amuk yawhanaba Sri Subhas na phongdokhi. Thauramduda MSPDCL gi Managing Director Hizam Sante Kumar amadi official kyana saruk yakhi. Churachandpur amsung Pherzol Jila gi oina High School Living Certificate Examination 2024 thagadaba mahiroi singi question amasung answer sheet jila sing sida yawrakhre hairi. Aikhoigi Pherzol Paumina hai tha sigi 15 dagi haugadoriba parikha asi Churachandpur amasung Pherzol Jila gi oina parikha center 15 da pangthokani. Masigi question amadi answer sheet yawraktuna leibata natana Churachandpur ZEO office ta parikha asigi mangoina na review meeting amasu pangthokre. Tabiriba pawase Akasbani Imphal dagini. BJP na lakliba Lok Sabha Mikhal gi damak dolgi mirep humbudrani thoi gi ming yauba anisuba list ngarang lauthokre. Kendra gi Mantri Anurag Singh Thakur na Himachal Pradesh ki Hamirpur Lok Sabha Kendra da mirep oiragani. Nitin Gadkari na Nagpur Sitta, Piyush Goyal na Mumbai North amasung Dr. Bharati Pravin Pawar na Maharashtra gi Dindori, Prahlad Joshi na Dharwad Sitta mirep oiragani. Haryana gi hanagi Mukhyamantri Manohar Lal Khattar na Karnal Sitta, Uttarakhand gi hanagi Mukhyamantri Tribendra Singh Rawat na Haridwar Sitta amasung Karnataka gi hanagi Mukhyamantri Basav Raj Bomai na Haveri Sitta mirep oiragani. Dolasina Delhi gi lemhoriba Lok Sabha seat ani gi mirep su lauthokre. BJP gi National President JP Nadda na Sabhapati oiduna pangthokhiba BJP Central Election Committee gi mifamda mirep singi ming asi lepnakhibani.
Rashtrapati Draupadi Murmuna Uniform Civil Code UCC Uttarakhand Bill 2024 ayaba pikre. Bill asi sanakhibaga loinana Uttarakhand lebak asida ningkha tamlaba tungda UCC Bill sanaba ahanba raija oire. Social media da thagalakpa warol amada Uttarakhand gi Mukhyamantri Pushkar Singh Dhamina Rashtrapati na UCC Bill ayaba pirakpada nungaiba phongdokre. Sri Dhamina hai Bill asi satnabaga loinana raija sigi mipum khudimak sap manaba hak phanghanba ngamlagani amasung nupisingbu otpi naibibadagi thengba ngamlagani. Panba yai sahi asigi February 3 ta Uttarakhand Vidhan Sabha da bill asigi matangda pung 10 supna khanaraba tungda bill asi pass tawkhibani. UCC ain matung ina angang yokpa maintenance lanthumgi hak amasung khainabana singba hiram singda mipum khudingmakta sap manaba hak piba ngamlagani. Ngasi phongba pause singi maroiba pausingi damak haujik Mangsatabam Premananda leire. Premananda Thagatsari Nganthoi ngasi phongba pause singda Chief Minister na state asigi ahanba water amusement park sanga khibagi pau NIA na UNLF ki army chief yauna mioi ahum pha khibagi pau amasung Manipur pusinna ba honaramba explosive kilo chatet hena phagat khibagi pau na maroiba pau sing oire. Pong famda state ki ahanba water amusement park sanga khre haiba pau goloinena lupa koti chamga nimphulom changna Unity Mall amaga Convention Center amaga sargani haiba Chief Minister gi wafum ahanba headline tawre. Pawasi Manipur News Imphal Free Press Morning Bell amasung Sanga Express English tasu ahanba lamaida headline tawre. Manipur da pusinaba honaramba explosive kilogram chatet henba aizol da fare haiba pauna pongna fam huyanlan paw amasung Sanga Express Manipur da anisube headline tawre. Explosive fabagi pawasi Sanga Express English amasung Imphal Free Press da ahanba headline tawre. Sanga Express English da NIA na UNLF ki army chief yauna ahum phakre condition yaudana thadongnaba CSO singna taksinkhre haiba pauna anisube headline tawre. Pawasi Manipur News Imphal Free Press Naharol gi thodang People's Chronicle Huyanlan Pau Sanga Express Manipur Edition Pongnafam Morning Bell Sana Lebak Ganfu Mail amasung Hills Hornbill Express tasu ahanba lamaida phongli. Naharol gi thodang da lupa crore nimfu changna Saba Water Amusement Park sanga khibagi pau galoinana microphone da lebak ningba toksi haiba Chief Minister gi wafam anisube headline tawri. Manipur News ta lamdam sigi indigenous people sing kalhogdrabadi tungi mirol sing changni fini bagum lehoragani haiba Chief Minister gi wafam anchor kalam da headline tawri. RCS Uran gi makha da Chief Minister ni Imphal Tamenglong Imphal Jiribam Heli Service hogdokre haiba pau ahan balamai da phongli. Pawasi People's Chronicle da su ahan balamai da phongli. Sana lebak da lamfelpat kananaba tawthabada Manipur gi NIT campus loop khidore paikhatliba project asigi chaitheng Sijo Hospital su fanglaba yai haiba pauna ahan headline tawri. Methadone treatment na drug ta laichuraba na kayagi lichat honghanaba lambi piri haiba akhanaba paw amasu anchor kalam da phongli. People's Chronicle da English singama chamapal humpumathoi gi matunga changlakhiba sing illegal immigrants singni haiba Chief Minister gi wafam ahan headline tawri. Sanga Express Manipur da subdivision headquarters khuding da fire substation thamnaba thorang tawri haiba Mukhyamantri gi wafam ahan balamai headline tawri. Gan female da state sigi ahan water amusement park Chief Minister na N Biren na sanga kre haiba paw amasung NIA na UNLF Pambai gi army chief yauna ahum phakibagi paw ahan balamai da phongli. Pawasi Tamenglong Times so ahan balamai headline tawri. Tamenglong Times da Tamenglong gi MLA Janghemlung Panmaina Puichi khulgi sanabung miyam da khusina kre haiba paw ahan headline tawri. Hills Hornbill Express da angami amasung mawgi marakta leiriba lamgi chenaba si santi oina warosin puraknaba ansamna taksilakli haiba pauna ahan headline tawri. Pawasi gan female da su ahan headline tawduna phongli. Nganthoi Thagatsari Premananda aroibada maroiba paw amu hanna nambol amasung loitang khunau gi fire substation singarang sanga khre BJP na lakliba Lok Sabha mikhal gi damak dolgi mirep humbudrani thoi gi ming yawba ani subal list laukthokre amasung Rashtrapati Draupadi Murmuna Uttarakhanda Uniform Civil Code Bill 2024 sanabada ayaba pikre paw loijare.